State DGP Rajiv Singh Ngarang Tengnoupal amadi Thoubal District Sinda Chatuna Shanti Raksagi Fibam Yengsinkhre Hairi Manipur Police Control Room na Thadorakpa Warol amagi matuk ina DGP na mafam sing aduda mathau tawriba police personnel sing amadi officer singa unaduna makhoigi pukning su thawatki DGP na ahanba oina More Police Station da thungduna mafam aduda leiriba police personnel singa wari sanaduna pukning thawatki Commando personnel singasu unaduna makhoigi pukning su thawatki DGP ki khongchat ki manung chana DGP na More da leiba Civil Society Organization CSO ki mihut singasu unaki hairi Madugi matung tarakpada Tengnoupal Police Station da laktuna mafam aduda leiba staff sing amadi police personnel singa wari sanaki Shanti Raksa ki Fibam phagatnanaba amadi ain kaina drugs lalonba sing thengnanaba Pauta kaya su piram ki hairi Tengnoupal headquarters da leiba Assam Rifles ki official singasu unaduna border fencing amasung ngak sel gi matangda oiriba Fibam sing kupna khananai naki Madugi tungda DGP Rajiv Singh na Thoubal district ta lagduna police ki makok thongbo official amadi Civil Society Organization CSO kharagi mihut singa unaki hairi District aduda Shanti Raksa ki Fibam phagathanaba amadi drug ki mayokta laukhaliba thabak thoram sing su hanne Yengsinkhre hairi